ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯝꯖꯤꯡꯊꯣꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯂꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯂꯥꯏꯒꯤ ꯃꯆꯥ ꯄꯤꯕ ꯌꯥꯎꯖꯗꯦ, ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕ ꯁꯂꯥꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯍꯥꯏꯔꯒꯗꯤ ꯃꯆꯥ ꯄꯤꯕ ꯌꯥꯎꯖꯗꯕ ꯑꯁꯤꯅꯤ꯫ ꯆꯠꯂꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯁꯂꯥꯏꯗꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯆꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯆꯥꯁꯤꯅ ꯆꯥꯎꯔꯛꯂꯕꯅꯤꯅ ꯁꯂꯥꯏꯗꯨ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯃꯥ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯂꯥꯏꯗꯨ ꯌꯥꯝ ꯇꯞꯅ ꯂꯣꯏꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯃ ꯑꯣꯏꯔꯤꯕꯤ ꯇꯝꯄꯥꯛ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ, "ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝꯕꯨ ꯂꯩꯕꯤꯔꯕꯒꯦ? ꯉꯟꯅ ꯍꯦꯛꯇ ꯆꯪꯂꯛꯂꯤꯕꯁꯤꯕꯣ?" "ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯅꯥꯛꯇ ꯆꯪꯕꯁꯦ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯣ?" ꯁꯂꯥꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯝꯄꯥꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯇꯣꯏꯅꯁꯨ ꯆꯪꯕꯤꯔꯛꯇꯕꯅꯤꯅ ꯁꯨꯝ ꯍꯪꯖꯕꯅꯤꯗ꯫ ꯏꯍꯦ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ, ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯂꯦꯗꯅ." "ꯋꯥꯔꯧꯕꯁꯨ ꯉꯝꯖꯗꯦꯗ, ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯑꯃ ꯂꯩꯔꯨꯕꯅ." "ꯂꯩꯃ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤꯕꯅꯤ." "ꯃꯄꯨ ꯃꯥꯁꯨ ꯐꯠꯃꯟꯗꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯏꯁꯪ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯣꯛꯅꯅꯕ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯃ ꯂꯩꯔꯦ꯫ ꯅꯪꯒ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ." "ꯀꯔꯤ ꯀꯔꯝꯕ ꯄꯥꯝꯕꯩꯅꯣ? ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯂꯨꯔꯒ ꯑꯣꯏꯔꯣꯏ ꯈꯪꯂꯕ ꯄꯥꯝꯕꯩꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯄꯤꯔꯅꯨ." "ꯂꯩꯃ, ꯑꯩꯒꯤ ꯄꯥꯎꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯈꯤꯒꯦꯗ." ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯄꯥꯛꯇꯨ ꯃꯔꯧ ꯂꯩꯅ ꯁꯂꯥꯏ ꯃꯉꯣꯟꯗ ꯌꯦꯡꯂꯤ꯫ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯇꯧ ꯑꯃ ꯎꯠꯇꯨꯅ ꯁꯂꯥꯏꯗꯨ ꯃꯈꯥ ꯇꯥꯏ, "ꯂꯩꯃ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯂꯩꯔꯤꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯔꯅꯤ꯫ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯅ ꯉꯥꯛꯄ ꯉꯝꯒꯗ꯭ꯔꯣ? ꯅꯆꯥꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ?" "ꯂꯩꯃ, ꯑꯗꯨꯛ ꯍꯟꯊꯕ ꯋꯥꯈꯜꯗꯣ ꯀꯔꯤꯒꯤ ꯅꯪꯅ ꯈꯜꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯁꯤꯒꯤꯁꯨ ꯃꯅꯨꯡ ꯃꯇꯝ ꯍꯥꯏꯕꯗꯣ ꯆꯥꯔꯕꯅꯤ꯫ ꯑꯐꯕ ꯏꯌꯥ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯗꯅ꯫ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ?" "ꯀꯔꯤꯒꯤ ꯑꯣꯏꯗꯅꯤ ꯍꯥꯏꯕꯒꯦ? ꯂꯩꯕꯥꯛ ꯄꯨꯡꯆꯥꯎ ꯊꯤꯟꯗꯨꯅ ꯈꯨꯜ ꯑꯁꯦ ꯁꯔꯥꯁꯟꯒꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯕꯨꯛꯅꯤꯡꯁꯨ ꯈꯪꯗꯅ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ? ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯄꯥ ꯑꯩꯅ ꯍꯥꯏꯕꯗ ꯃꯥ ꯌꯥꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯥ? ꯏꯆꯥꯒꯤ ꯃꯔꯜ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥꯗꯤ ꯄꯥꯝꯗꯦ꯫ ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯄꯥꯝꯃꯤ." "ꯂꯩꯃ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯈꯨꯜ ꯑꯁꯤ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛꯁꯦ ꯊꯤꯟꯊꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯐꯒꯅꯤ ꯈꯟꯕ ꯊꯕꯛꯇꯣ ꯃꯗꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯔꯣ." "ꯅꯪ ꯌꯥꯔꯕ꯭ꯔꯥ ꯂꯩꯃ?" "ꯃꯗꯨꯅ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯆꯤꯡꯅꯕ ꯂꯩꯇꯅ ꯌꯥꯔꯦ." ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯅꯨꯄꯥ ꯈꯟꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯄꯥꯎꯊꯥꯡ ꯆꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯟꯊꯨꯝ ꯑꯁꯤꯕꯨ ꯀꯜꯂꯛꯄ ꯀꯌꯥꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝꯃꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯠꯄ ꯅꯠꯇꯦ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯤꯡꯕꯅ ꯈꯨꯟꯖꯥꯒꯤ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯤꯜꯂꯔꯦ꯫ ꯆꯥꯎꯔꯕ ꯈꯨꯜ ꯑꯁꯤꯒꯤ ꯇꯝꯕ ꯄꯥꯈꯪ ꯑꯌꯥꯝꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯤꯜꯂꯔꯦ꯫ ꯐꯠꯇꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯐꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯑꯣꯏꯕ ꯄꯔꯤꯡꯗ ꯃꯈꯣꯏ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯃꯌꯥꯝꯒꯤ ꯃꯆꯥꯏꯕꯦꯝꯃ ꯏꯌꯥꯏꯅꯨꯗꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯊꯣꯔꯛꯂꯤ꯫ ꯏꯌꯥꯏꯅꯨꯃꯥꯒꯤ ꯐꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯈꯔꯒꯤ ꯊꯃꯣꯏꯗꯨ ꯏꯌꯥꯏꯅꯨꯃꯥꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯧꯅ ꯂꯩꯁꯥ ꯐꯥꯖꯔꯛꯄꯤ ꯏꯌꯥꯏꯅꯨ, ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯖꯗ꯭ꯔꯕꯤ ꯏꯌꯥꯏꯅꯨꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯐꯝꯊꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯈꯔꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯑꯃꯗꯤ ꯄꯨꯛꯆꯦꯜꯕꯨ
ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯑꯁꯣꯟꯕ ꯃꯌꯥꯝ ꯃꯔꯛꯇ ꯃꯊꯧꯅꯥ ꯐꯕ ꯅꯨꯄꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ, ꯅꯤꯡꯊꯧ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝꯗꯨ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯔꯛꯂ ꯃꯥꯜꯂꯤ ꯏꯌꯥꯏꯅꯨꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯃꯃꯥ ꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤ꯫ ꯏꯃꯥ, ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ꯭ꯔꯥ? ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯋꯥꯖꯔꯤꯕꯁꯦ ꯃꯁꯤ ꯋꯥꯔꯝꯂꯣꯏꯀꯣ ꯏꯃꯥ? ꯈꯨꯗꯤꯡꯃꯛꯁꯦ ꯅꯃꯥ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕꯅ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯃꯇꯒꯤ ꯅꯔꯥ ꯂꯩꯇꯤꯌꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯐꯩ꯫ ꯏꯄꯥꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯦꯝꯖꯩ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯌꯦꯡꯂꯨꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯗꯤ ꯂꯩꯃ ꯑꯃ ꯌꯦꯡꯈꯤꯕ ꯌꯥꯔꯦ꯫ ꯕꯦꯝꯃ, ꯅꯄꯥꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ꯫ ꯂꯥꯏꯔ ꯂꯝꯖꯥ ꯑꯩꯕꯨ ꯅꯄꯥ ꯑꯁꯤꯅ ꯆꯤꯡꯈꯠꯄꯤꯔꯛꯄꯅꯤ꯫ ꯏꯃꯥ, ꯏꯄꯨ ꯏꯕꯦꯜꯅꯗꯤ ꯏꯃꯥꯕꯨ ꯇꯔꯥꯝꯅ ꯂꯧꯁꯤꯟꯈꯤꯕ꯭ꯔꯥ? ꯂꯥꯏꯔ ꯂꯝꯖꯥ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯃꯗꯗꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯋꯥꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯏꯃꯥ, ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ? ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ? ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯅꯄꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯄꯥꯒꯤ ꯑꯄꯥꯝꯕꯗ ꯑꯃꯨꯛ ꯌꯦꯠꯂꯒꯨꯝꯁꯤ꯫ ꯃꯅꯤꯡ ꯊꯨꯡꯖꯔꯁꯅꯨ꯫ ꯏꯃꯥ, ꯑꯩ ꯏꯄꯥꯒꯤ ꯃꯆꯥꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯏꯕꯦꯝꯃ, ꯃꯇꯝꯁꯦ ꯊꯦꯡꯂꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯈꯪꯗꯦ ꯈꯪꯍꯧꯗꯅ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯉꯛꯄ ꯂꯥꯏꯑꯣꯡ ꯑꯃꯅ ꯂꯥꯛꯂꯦ꯫ ꯌꯥꯏꯅꯨꯒꯤ ꯑꯅꯥꯕꯁꯤꯕꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯖꯅ ꯁꯦꯝꯕ ꯍꯩꯕ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯑꯅꯥꯕꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯌꯥꯏꯅꯨꯗꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅ ꯈꯥꯡꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯃꯔꯝꯅ ꯍꯧꯖꯤꯛꯇꯤ ꯏꯌꯥꯏꯅꯨ ꯌꯥꯝꯅ ꯁꯣꯟꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯋꯥ ꯐꯥꯎꯕ ꯐꯖꯅ ꯉꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯗꯨ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯈꯔꯗꯨ ꯃꯄꯥꯟ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯊꯣꯛꯅꯗ꯭ꯔꯦ꯫ ꯏꯌꯥꯏꯅꯨꯗ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯤ ꯃꯈꯣꯏꯗꯁꯨ ꯂꯧꯅꯔꯛꯇꯨꯅ ꯑꯗꯨ ꯈꯟꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ꯫ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯔ ꯐꯥꯎꯕꯗ ꯏꯌꯥꯏꯅꯨ ꯃꯥꯗꯤ ꯐꯔꯛꯄ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯌꯥꯏꯅꯨꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯃꯆꯥꯕꯨ ꯀꯟꯈꯠꯂꯤꯕꯅꯣ? ꯂꯥꯏꯅꯥ ꯑꯁꯤ ꯂꯧꯅꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯅ ꯂꯥꯎꯔꯛꯂꯦ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯝꯂꯕ ꯈꯣꯜꯂꯥꯎ ꯁꯂꯥꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯗ ꯃꯆꯥꯁꯤꯕꯨ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯁꯂꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯅ ꯐꯅ ꯀꯟꯅꯗꯤ ꯈꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯁꯂꯥꯏ ꯃꯥꯒꯤ ꯅꯥꯀꯣꯡꯅꯗꯤ ꯍꯥꯞꯈꯤꯗ꯭ꯔꯦ꯫ ꯇꯥꯔꯕꯁꯨ ꯇꯥꯅ ꯅꯤꯡꯊꯧꯗꯨ ꯂꯣꯟꯊꯣꯛꯇꯕ ꯑꯣꯏꯈ꯭ꯔꯦ꯫ ꯁꯤꯕ ꯆꯪꯕ, ꯍꯥꯠꯄ ꯇꯨꯞꯄ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯏꯅꯥ ꯄꯛꯂꯕꯤ ꯃꯆꯥꯕꯨ ꯈꯨꯟꯖꯥ ꯅꯍꯥ ꯈꯔꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯗꯣꯂꯥꯏ ꯑꯃꯗ ꯍꯥꯞꯄꯤꯗꯨꯅ ꯆꯤꯡ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯁꯤꯖꯧꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯏꯌꯥꯏꯅꯨ ꯃꯥꯕꯨ ꯂꯣꯛ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯅꯥꯄꯣꯝꯗ ꯊꯝꯕꯤꯔꯝꯂꯦ꯫ ꯃꯁꯥꯗꯨ ꯏꯪꯕ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯏꯌꯥꯏꯅꯨꯗꯨ ꯅꯥꯍꯦꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯥꯗꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯇꯥꯡꯗꯨ ꯌꯥꯝ ꯆꯥꯅ ꯁꯦꯒꯥꯏꯕ ꯃꯐꯤ ꯁꯦꯠꯄ ꯃꯟꯖꯨꯅꯔꯕ ꯅꯨꯄꯥ ꯑꯃꯅ ꯏꯌꯥꯏꯅꯨ ꯃꯥꯕꯨ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯏꯌꯥꯏꯅꯨꯗꯨꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯂꯦ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯗꯦ ꯏꯌꯥꯏꯅꯨ ꯃꯥꯕꯨ ꯄꯝꯈꯠꯇꯨꯅ ꯅꯨꯄꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯏꯌꯥꯏꯅꯨ ꯃꯥꯕꯨ ꯄꯨꯁꯤꯜꯂꯤ꯫ ꯃꯁꯥꯗꯨ ꯇꯞꯄꯤꯡ ꯇꯞꯄꯤꯡꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯊꯨꯅ ꯁꯦꯝꯗꯨꯅ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯏꯌꯥꯏꯅꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯋꯥꯁꯨ ꯑꯃꯇ ꯉꯥꯡꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ꯫ ꯌꯣꯡ ꯑꯆꯧꯕ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯥꯁꯤꯕꯨ ꯀꯧꯔꯛꯂꯦ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯌꯣꯡ ꯑꯁꯤꯒꯤ ꯃꯔꯣꯜ ꯂꯣꯟꯗꯨꯅ ꯌꯣꯡ ꯑꯆꯧꯕꯁꯤꯅ ꯍꯪꯂꯛꯏ, ꯅꯨꯄꯤꯁꯤꯗꯤ ꯀꯅꯥꯅꯣ?
ꯃꯥꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯩꯁꯨ ꯈꯪꯗꯦ. ꯑꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ. ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯗꯁꯥꯃꯨꯛ ꯇꯥꯔꯣꯏꯗ꯭ꯔꯥ? ꯌꯣꯡꯏꯄꯥ, ꯃꯥꯁꯤ ꯅꯨꯄꯤꯅꯤ. ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦ. ꯃꯥꯕꯨ ꯑꯝꯇ ꯀꯟꯁꯤ. ꯃꯥ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯔꯦ. ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯨꯟꯗꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ. ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗ. ꯂꯥꯛꯑꯣ, ꯏꯄꯥ ꯌꯦꯡꯕꯤꯒꯦ. ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯏꯅꯨꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ. ꯌꯥꯏꯅꯨꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯂꯩꯅꯥꯗꯨ ꯌꯣꯡ ꯑꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ. ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯕ ꯃꯇꯨꯡ ꯂꯩꯖꯕ ꯃꯅꯥ ꯃꯁꯤꯡ ꯈꯔꯅ ꯍꯤꯗꯥꯛ ꯑꯃꯨꯛ ꯁꯦꯝꯅꯕ ꯍꯣꯠꯅꯩ. ꯌꯣꯡ ꯃꯄꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯃꯩꯗꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯤ. ꯃꯆꯥꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯔꯤꯕꯁꯦ ꯀꯥꯟꯅꯕꯗꯤ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦ. ꯏꯄꯥ, ꯃꯤꯑꯣꯏꯕ ꯃꯈꯣꯏꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯤꯛꯂꯤꯕ ꯅꯪ ꯐꯥꯎꯕꯗ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯕ ꯉꯝꯂꯤꯕꯅꯤ. ꯏꯄꯥ, ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯐꯩꯀꯣ. ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏ. ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯅꯗꯤ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒ ꯇꯤꯟꯅꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕ ꯃꯒꯨꯝꯅ ꯈꯜꯂꯤ. ꯏꯄꯥ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯂꯥꯛꯂꯕꯗꯤ ꯏꯄꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯀꯣ? ꯅꯨꯃꯤꯠꯇꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ. ꯁꯣꯜꯂꯕ ꯅꯄꯥ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ? ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯇꯅꯤꯡꯇꯝꯅ ꯍꯤꯡꯈꯤꯕꯗꯨꯅꯤ ꯑꯩꯅ ꯉꯁꯤꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ. ꯏꯄꯥ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯣꯏ. ꯏꯄꯥꯅ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯂꯩꯒꯅꯤ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯏꯄꯥꯒꯤ ꯇꯨꯡ ꯏꯟꯒꯅꯤ. ꯍꯩ ꯑꯉꯥꯎꯕ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔꯗ ꯅꯪꯕꯨ ꯇꯤꯟꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯣ? ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯅꯤ. ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗꯤ ꯃꯁꯤꯅꯤ. ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯗꯤ ꯃꯐꯝ ꯑꯃ ꯂꯩꯇꯦ ꯏꯄꯥ. ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯑꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯒꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯒꯦ ꯏꯄꯥ. ꯌꯦꯡꯉꯣꯏ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯥ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ. ꯍꯤꯗꯥꯛ ꯃꯍꯤ ꯈꯔ ꯄꯤꯔꯛꯅꯕ ꯇꯧꯁꯤ. ꯍꯣꯏ ꯏꯄꯥ. ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯏꯟꯊꯣꯛꯂꯕ ꯏꯌꯥꯏꯅꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯁꯤꯡꯅ ꯁꯦꯕꯥ ꯀꯟꯅ ꯇꯧꯕꯗꯒꯤ ꯃꯥ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯛꯂꯤ. ꯃꯁꯥꯗ ꯌꯥꯝꯅ ꯐꯒꯠꯂꯤ. ꯏꯌꯥꯏꯅꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ. ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯏꯌꯥꯏꯅꯨ ꯋꯥ ꯉꯥꯡꯂꯛꯏ. ꯁꯛꯈꯪꯗꯕ, ꯅꯍꯥꯛꯀꯤ ꯂꯃꯟꯗꯤ ꯑꯩꯅ ꯑꯗꯨꯃꯛ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯒꯅꯤ. ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯅꯪ ꯋꯥ ꯉꯥꯡꯕ ꯉꯝꯂꯕ꯭ꯔꯣ? ꯅꯪ ꯐꯔꯦꯀꯣ? ꯐꯔꯦ. ꯅꯪꯅ ꯗꯨꯀꯥꯟꯗ ꯍꯣꯠꯅꯕꯤꯕꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯗ꯭ꯔꯥ? ꯌꯨꯝ ꯍꯥꯏꯕ? ꯅꯪꯒꯤ ꯌꯨꯝ ꯂꯩꯇꯕ꯭ꯔꯣ? ꯅꯪꯁꯨ ꯑꯩꯒꯨꯝꯕꯔꯥ? ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯌꯦ. ꯑꯣ, ꯌꯨꯝ ꯂꯩꯇꯕꯁꯦ ꯑꯩ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦꯗ. ꯑꯩ ꯅꯪꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯒꯦ. ꯑꯩꯒꯤ ꯃꯤꯡ ꯂꯩꯇꯦ. ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯆꯥꯎꯔꯒ ꯅꯪꯒꯤ ꯃꯤꯡ ꯂꯩꯇ꯭ꯔꯤꯕꯗꯤ? ꯌꯣꯡ ꯏꯄꯥꯅꯗꯤ ꯏꯆꯥ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯌꯣꯡ ꯑꯇꯩꯅꯁꯨ ꯌꯣꯡꯆꯥ ꯍꯥꯏꯅ ꯀꯧꯏ. ꯃꯁꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯕꯕꯨ. ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩꯅꯗꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯀꯧꯖꯒꯦ. ꯍꯣꯏ, ꯅꯪꯅ ꯀꯧꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯀꯧ. ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ, ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯏ. ꯊꯧꯖꯥꯜ ꯍꯩꯕ ꯅꯪꯗꯤ ꯑꯩꯅꯁꯨ ꯊꯧꯖꯥꯜ ꯍꯥꯏꯅ ꯀꯧꯖꯒꯦ. ꯑꯣ, ꯊꯣꯟꯕꯤꯕ ꯃꯤꯡꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ. ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯨꯁꯨ ꯑꯣꯏ. ꯑꯗꯣ ꯅꯪ ꯌꯣꯡꯁꯤꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ? ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ? ꯌꯣꯡꯁꯦ ꯑꯩꯒꯤꯗꯤ ꯏꯄꯥꯅꯤ. ꯃꯥ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯃꯐꯝꯁꯤꯅ ꯑꯩꯒꯤ ꯌꯨꯝꯅꯤ. ꯅꯪ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯣ? ꯅꯪꯅ ꯂꯥꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯂꯥꯛꯈꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯗꯤ ꯈꯪꯍꯧꯗꯦ. ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯀꯔꯤꯒꯤꯅꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯊꯧꯖꯥꯜ, ꯀꯩ ꯍꯥꯏꯒꯦ? ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪ ꯆꯠꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩ ꯆꯠꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯆꯠꯅꯤꯡꯗꯦ. ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯌꯥꯝꯅ ꯐꯠꯇꯦ, ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯜꯂꯤ. ꯅꯈꯣꯏꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯀꯥꯡꯂꯨꯞꯅꯤ. ꯑꯩ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯆꯠꯄ ꯀꯤꯖꯩ. ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯤ
ꯖꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯑꯐꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯤꯅ ꯑꯩꯒꯤ ꯃꯤꯡ ꯏꯌꯥꯏꯅꯣ ꯅꯈꯣꯏꯒꯤ ꯈꯨꯟꯗꯤ ꯅꯝꯊꯥꯡ ꯍꯥꯏꯕ ꯈꯨꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯦ ꯑꯩꯒꯤ ꯌꯣꯡ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯄꯜꯂꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯌꯣꯡ ꯏꯄꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯈꯪꯂꯤꯕ ꯈꯨꯜ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯤ ꯍꯥꯏ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯃꯕꯨꯛꯁꯨ ꯌꯥꯝ ꯁꯦꯡꯕ ꯃꯥꯜꯂꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯁꯂꯥꯏ ꯅꯤꯡꯊꯧ ꯁꯂꯥꯏ ꯀꯔꯤ ꯁꯂꯥꯏ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯅꯈꯣꯏ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯥ ꯅꯤꯡꯊꯧ ꯑꯣꯏꯔꯤ ꯍꯥꯏꯅ ꯇꯥꯏ ꯊꯧꯖꯥ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯪꯒꯤ ꯌꯣꯡ ꯏꯄꯥꯅ ꯅꯤꯡꯊꯧ ꯁꯂꯥꯏꯕꯨ ꯈꯪꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯝꯕꯤ ꯂꯝꯍꯥꯡꯅꯈꯤ ꯍꯥꯏ ꯃꯗꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯣꯡ ꯏꯄꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯊꯧꯖꯥꯜ ꯑꯩ ꯅꯤꯡꯊꯧ ꯁꯂꯥꯏꯒꯤ ꯃꯆꯥꯅꯤ ꯑꯗꯨꯗꯤ ꯅꯪ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯅꯪꯅ ꯈꯜꯂꯤꯗꯣ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡꯅ ꯍꯤꯡꯂꯤꯕꯅꯤ ꯌꯥꯏꯅꯣ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯔꯛꯑꯣ ꯑꯣ ꯌꯥꯏꯅꯣ ꯑꯩ ꯏꯄꯥꯕꯨ ꯀꯧꯔꯧꯔꯥ ꯌꯥꯔꯅꯤ ꯀꯧꯔꯨꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯤ ꯑꯗꯨ ꯊꯧꯖꯥꯜ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯈꯪꯂꯤꯕꯁꯦ ꯀꯅꯥꯅ ꯇꯝꯒꯦ ꯑꯩꯗꯤ ꯃꯤꯔꯣꯜ ꯊꯣꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯁꯤꯁꯨ ꯏꯄꯥ ꯌꯣꯡꯅ ꯇꯝꯕꯤꯕꯅꯤ ꯑꯣ ꯏꯄꯥ ꯅꯤꯡꯊꯧꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯕꯗꯨꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯣꯜꯁꯦ ꯏꯄꯥ ꯌꯣꯡꯅ ꯈꯪꯍꯧꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯌꯥꯏꯅꯣ ꯅꯪꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯏꯄꯥ ꯌꯣꯡ ꯍꯤꯡꯍꯧꯔꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯅꯤꯡꯊꯧꯗ ꯇꯝꯕꯤꯌꯨꯀꯣ ꯇꯝꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯏꯄꯥꯗ ꯇꯝꯒꯦ ꯑꯗꯨ ꯊꯧꯖꯥꯜ ꯉꯥꯏꯈꯣꯀꯣ ꯅꯪꯒꯤ ꯍꯤꯗꯥꯛ ꯇꯩꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩ ꯍꯤꯗꯥꯛ ꯇꯩꯕꯤꯒꯦ ꯉꯥꯏꯌꯨꯀꯣ ꯊꯧꯖꯥꯜ ꯄꯨꯛ ꯍꯧꯒꯠꯂꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛꯇꯨ ꯄꯥꯏꯈꯠꯇꯨꯅ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯂꯔꯦ ꯁꯤ ꯅꯈꯨꯠ ꯍꯥꯟꯅ ꯇꯩꯔꯒꯦ ꯌꯥꯏꯅꯨ ꯃꯈꯨꯠ ꯇꯞꯅ ꯊꯥꯡꯒꯠꯂꯤ ꯊꯧꯖꯥꯜꯁꯨ ꯌꯥꯝ ꯇꯞꯅ ꯌꯥꯏꯅꯨ ꯃꯥꯒꯤ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯤ ꯊꯧꯖꯥꯜꯒꯤ ꯆꯝꯖ ꯃꯇꯧ ꯑꯁꯤꯗ ꯌꯥꯏꯅꯨꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯁꯨ ꯊꯃꯣꯏ ꯑꯁꯤꯗ ꯐꯥꯎꯔꯔꯤ ꯍꯤꯗꯥꯛ ꯇꯩꯕꯤꯕ ꯂꯣꯏꯔꯗꯨꯅ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯏꯁꯤꯡ ꯑꯆꯝꯕ ꯈꯔ ꯇꯧꯔꯒ ꯊꯧꯖꯥꯜꯅ ꯑꯃꯨꯛ ꯅꯥꯟꯊꯣꯛꯄꯤꯔꯛꯂꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯇꯞꯅ ꯍꯪꯖꯔꯛꯏ ꯊꯧꯖꯥꯜ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯌꯣ ꯅꯪ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯏ ꯏꯄꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯃꯁꯤꯅ ꯈꯨꯗꯝꯅꯤ ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯅ ꯂꯩ ꯀꯔꯝꯕ ꯃꯈꯜꯅꯣ ꯅꯪꯅ ꯍꯪꯉꯤꯁꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯊꯧꯖꯥꯜ ꯅꯪ ꯑꯩꯒ ꯆꯠꯈ꯭ꯔꯁꯤꯔꯥ ꯌꯥꯗꯦ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯗ꯭ꯔꯥ ꯏꯄꯥ ꯌꯣꯡꯅ ꯂꯩꯇꯕ ꯃꯐꯝꯗ ꯑꯩ ꯂꯩꯕ ꯄꯥꯝꯗꯦ ꯅꯪꯒꯤ ꯏꯄꯥ ꯌꯣꯡꯁꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤꯕꯗꯤ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯆꯪꯁꯦ ꯍꯥꯏꯕꯗꯤ ꯏꯄꯥ ꯌꯣꯡꯅꯁꯨ ꯌꯥꯔꯣꯏꯗ ꯊꯧꯖꯥꯜ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ ꯍꯣꯏ ꯍꯥꯏꯌꯣ ꯌꯥꯏꯅꯨ ꯃꯆꯤꯟ ꯀꯥꯡꯈꯠꯂꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯄꯥ ꯌꯣꯡ ꯑꯗꯨ ꯂꯥꯛꯂꯤ ꯌꯣꯡ ꯑꯆꯧꯕꯗꯨꯕꯨ ꯎꯔꯒ ꯌꯥꯏꯅꯨꯗꯨ ꯈꯔ ꯀꯤꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯁꯤꯟꯕꯗꯤ ꯇꯧꯗꯦ ꯌꯥꯏꯅꯨ ꯃꯥꯅ ꯏꯀꯟ ꯀꯟꯅ ꯂꯩꯔꯝꯕꯁꯤꯗ ꯌꯣꯡ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯉꯁꯤꯗꯤ ꯌꯥꯝꯀꯟꯅ ꯎꯏꯅꯦ ꯍꯣꯏ ꯄꯥ ꯃꯥ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯋꯥꯁꯨ ꯐꯖꯅ ꯉꯥꯡꯕ ꯉꯝꯂꯦ ꯑꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯌꯣꯡ ꯑꯁꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯦ ꯏꯄꯥꯌꯣꯡ ꯑꯩ ꯅꯤꯡꯊꯧ ꯁꯂꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯅꯤꯡꯊꯧ ꯁꯂꯥꯏ ꯍꯥꯏꯅ ꯄꯜꯂꯛꯄꯁꯤꯗ ꯌꯣꯡꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯌꯣꯡ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯌꯣꯡ ꯑꯁꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯊꯧꯖꯥꯜ ꯑꯃꯗꯤ ꯌꯥꯏꯅꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯅꯍꯧꯔꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯌꯥꯏꯅꯨꯗꯨ ꯌꯥꯝꯅ ꯀꯟꯈꯠꯂꯤ ꯃꯁꯥꯗ ꯊꯨꯡꯂꯝꯕ ꯐꯨꯔꯤ ꯂꯩꯅꯥꯒꯤ ꯗꯥꯛꯐꯝ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕ ꯍꯧꯔꯛꯂꯤ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯅꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯉꯝꯂꯛꯂꯤ ꯌꯥꯏꯅꯨ ꯃꯥꯅ ꯐꯔꯛꯂꯕꯅꯤꯅ ꯌꯥꯏꯅꯨꯒꯤ ꯁꯦꯠꯅꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯌꯣꯡ ꯃꯄꯥ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯏ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯊꯧꯖꯥꯜ ꯃꯥꯅ ꯂꯥꯡꯂꯤ ꯎꯃꯪ ꯑꯗꯨꯗ ꯄꯥꯟꯕ ꯎꯍꯩ ꯃꯈꯜ ꯁꯨꯅ ꯌꯥꯏꯅꯨ ꯃꯉꯣꯟꯗ ꯄꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯄꯥ ꯃꯆꯥꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯎꯃꯪ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯧꯖꯥꯜꯅ ꯏꯌꯥꯏꯅꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯧꯖꯥꯜꯅ ꯄꯨꯡꯄꯦꯟ ꯄꯦꯟꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯩ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯂꯤꯕ ꯃꯈꯩ, ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯟꯊꯣꯔꯛꯄ ꯃꯔꯝꯅ ꯑꯅꯤꯗꯨ ꯂꯝꯕꯤ ꯇꯥꯔꯛꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯔꯅ ꯂꯥꯞꯅ ꯆꯠꯂꯤꯕꯗꯨ ꯊꯧꯖꯥꯜ ꯃꯥꯅ ꯍꯥꯟꯅ ꯎꯔꯛꯂꯤ꯫ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯧꯖꯥꯜꯅ ꯌꯥꯝ ꯊꯨꯅ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ꯫ ꯏꯌꯥꯏꯅꯨ ꯏꯉꯛꯅ ꯊꯧꯖꯥꯜꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯀꯔꯤꯕꯨ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯊꯧꯖꯥꯜꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯏꯌꯥꯏꯅꯨ ꯃꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯋꯥꯈꯜ ꯑꯃꯠꯇꯗ ꯏꯌꯥꯏꯅꯨ ꯃꯥꯅꯁꯨ ꯏꯇꯞ ꯇꯞꯆꯅ ꯍꯪꯉꯤ, ꯊꯧꯖꯥꯜ, ꯀꯩꯗꯧꯔꯒꯦ? ꯃꯤꯑꯣꯏꯕ ꯈꯔ ꯊꯥꯞꯅ ꯂꯥꯛꯄ꯫ ꯂꯥꯛꯆꯁꯅꯨ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇꯅꯤ꯫ ꯏꯌꯥꯏꯅꯨ, ꯅꯪꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯩꯇꯦ, ꯈꯦꯟꯅꯕ ꯌꯥꯝꯅ ꯂꯩ꯫ ꯊꯧꯖꯥꯜ, ꯅꯪꯅ ꯃꯤꯑꯣꯏꯕꯕꯨ ꯀꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯔꯥꯞꯄ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯦ, ꯃꯁꯤꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯏꯃꯥ ꯏꯄꯥ ꯌꯥꯎꯔꯝꯂꯕꯗꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤꯌꯦ꯫ ꯊꯧꯖꯥꯜꯒꯤ ꯃꯔꯨ ꯂꯩꯕ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯏꯌꯥꯏꯅꯨꯗꯨ ꯌꯥꯝ ꯇꯞꯅ ꯅꯨꯄꯥꯁꯤꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯊꯧꯖꯥꯜ, ꯑꯩꯁꯤ ꯆꯠꯍꯟꯅꯤꯡꯗꯕ꯭ꯔꯥ? ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯑꯩꯕꯨꯗꯤ ꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯅꯪꯗꯤ ꯃꯤꯑꯣꯏꯕ ꯃꯥꯟꯗꯦ, ꯅꯪꯗꯤ ꯌꯥꯝꯅ ꯐꯩ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯨꯝꯅ ꯐꯔꯝꯂꯕꯗꯤ ꯃꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯅꯤ꯫ ꯊꯧꯖꯥꯜ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯦ, ꯑꯩꯁꯨ ꯅꯪꯕꯨ ꯆꯠꯈꯤꯕ ꯄꯥꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯊꯧꯖꯥꯜ, ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯩ ꯅꯪꯕꯨ ꯊꯤꯟꯒꯦ, ꯅꯪꯒꯤ ꯂꯝꯕꯤ ꯇꯥꯛꯀꯦ꯫ ꯊꯧꯖꯥꯜ, ꯅꯪꯁꯨ ꯑꯩꯒ ꯆꯠꯈ꯭ꯔꯁꯤꯕ? ꯏꯌꯥꯏꯅꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯧꯖꯥꯜꯗꯨ ꯀꯔꯤꯃꯇ ꯈꯨꯝꯗꯦ꯫ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯥ ꯇꯞꯅ ꯆꯠꯈꯠꯂꯤ꯫ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯏꯌꯥꯏꯅꯨꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯌꯥꯏꯅꯨꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯄꯥꯌꯣꯡ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯧꯖꯥꯜꯗꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯗꯨꯅ ꯏꯌꯥꯏꯅꯨ ꯃꯥꯅ ꯊꯦꯝꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯌꯥꯏꯅꯨ ꯃꯥꯕꯨ ꯊꯤꯟꯗꯣꯔꯛꯂꯤ꯫ ꯂꯝꯕꯤꯗꯨ ꯐꯅꯌꯥꯝ ꯁꯥꯡꯅꯗꯤ ꯊꯤꯜꯂꯤ꯫ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯏꯌꯥꯏꯅꯨ ꯃꯥꯅ ꯍꯥꯏꯔꯛꯂꯤ, ꯁꯤꯗꯒꯤꯗꯤ ꯑꯩ ꯂꯝꯕꯤ ꯈꯪꯂꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯧꯖꯥꯜꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯋꯥꯖꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯌꯥꯏꯅꯨ ꯃꯥꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯊꯧꯖꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ, ꯅꯪ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯌꯥꯏꯅꯨ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄ ꯃꯔꯝꯅ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯃꯇꯝ ꯈꯔꯗ ꯏꯌꯥꯏꯅꯨ ꯃꯥꯁꯨ ꯌꯧꯔꯛꯂꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯏꯌꯥꯏꯅꯨ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯋꯥ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯇꯥꯔꯒ ꯃꯄꯥꯏꯕꯨꯡ ꯅꯤꯡꯊꯧꯗꯨ ꯃꯁꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯛꯂꯤ꯫ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯕꯤ ꯃꯃꯥ ꯇꯝꯄꯥꯛꯁꯨ ꯃꯁꯥꯒꯤ ꯈꯣꯡꯒꯨꯠ ꯂꯤꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕꯗ ꯏꯌꯥꯏꯅꯨ ꯃꯥꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯁꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯁꯤꯗꯗꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯏꯉꯛ ꯍꯦꯛ ꯉꯛꯅꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯅꯔꯤ꯫ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯒꯤ ꯃꯐꯝꯗ ꯃꯔꯤ ꯃꯈꯣꯡ ꯆꯨꯝꯅ ꯏꯌꯥꯏꯅꯨ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯕꯨ ꯄꯜꯂꯛꯄꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯃꯤꯠꯇ ꯏꯔꯥ ꯐꯥꯎꯕ ꯆꯦꯜꯂꯤ꯫ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯖꯥꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤ ꯃꯃꯥ ꯂꯩꯃꯅ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄ ꯃꯔꯝꯅ ꯑꯐ ꯐꯠꯇ ꯑꯃꯨꯛ ꯊꯤꯔꯨꯗ ꯂꯩꯃꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯅ ꯊꯣꯛꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯏꯌꯥꯏꯅꯨꯗꯨ ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ, ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯊꯧꯖꯥꯜꯗꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯖꯥꯜ, ꯑꯩ ꯂꯥꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯧꯖꯥꯜꯗꯨ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯏꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯏꯌꯥꯏꯅꯨ ꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯏꯌꯥꯏꯅꯨ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯊꯧꯖꯥꯜ,
ꯀꯩꯗꯧꯔꯒꯦ? ꯌꯥꯏꯅꯣ, ꯇꯪꯍꯟꯈ꯭ꯔꯅꯨ. ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ. ꯇꯪꯍꯟꯈ꯭ꯔꯅꯨꯕ. ꯊꯧꯖꯥꯜ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯆꯠꯂꯁꯤ. ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯤꯈ꯭ꯔꯦ. ꯏꯄꯥꯅꯁꯨ ꯅꯪꯕꯨ ꯌꯥꯔꯦ, ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯔꯦ. ꯆꯠꯂꯁꯤ ꯊꯧꯖꯥꯜ. ꯌꯥꯏꯅꯣ, ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠꯇꯤ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦ ꯌꯥꯏꯅꯣ. ꯅꯪ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯌꯥꯏꯅꯣ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯊꯧꯖꯥꯜ, ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ꯭ꯔꯥ? ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ? ꯈꯪꯉꯦ. ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯁꯨ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ. ꯉꯥꯏꯈꯣꯁꯦ, ꯅꯪꯒꯤ ꯐꯤꯔꯣꯜ ꯈꯔ ꯑꯩꯅ ꯄꯨꯔꯛꯄꯅꯤ. ꯃꯗꯣ ꯑꯃꯨꯛꯇ ꯁꯦꯠꯁꯤ. ꯅꯪ ꯏꯔꯨꯖꯔꯕ ꯅꯠꯇ꯭ꯔꯥ? ꯏꯁ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯂꯨꯏ ꯍꯥꯏꯕꯗꯤ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯗꯤ. ꯊꯧꯖꯥꯜꯗ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯏꯅꯨꯗꯨ ꯈꯨꯕꯥꯛ ꯃꯆꯥ ꯑꯃ ꯊꯨꯅ ꯈꯨꯔꯛꯏ. ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯤꯕ ꯍꯥꯏꯗꯨꯅꯤ. ꯏꯪꯒꯤꯠ ꯑꯗꯨꯕꯨ ꯐꯪꯕꯒ ꯌꯥꯏꯅꯨꯒ ꯂꯥꯛꯃꯤꯟꯅꯕ ꯃꯥꯒꯤ ꯃꯅꯥꯏ ꯈꯔ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯦꯞꯂꯔꯦ. ꯌꯥꯏꯅꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯊꯧꯖꯥꯜꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯃꯈꯣꯏꯒ ꯇꯧꯔꯒ ꯐꯤ ꯍꯣꯡꯂꯨꯔꯣ. ꯂꯥꯛꯂꯤꯕ ꯃꯅꯥꯏ ꯈꯔꯗꯨꯅ ꯁꯤꯜ ꯂꯥꯡꯂꯒ ꯊꯧꯖꯥꯜꯕꯨ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯤ. ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯁꯦꯠꯆꯤꯟꯕꯗꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯕ. ꯂꯥꯏꯒꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯊꯧꯖꯥꯜꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ? ꯌꯥꯏꯅꯨ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ. ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯌꯥꯏꯅꯨ ꯃꯃꯤꯠ ꯆꯣꯏꯊꯣꯛꯈꯤꯗ꯭ꯔꯦ. ꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯖꯥꯜꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯃꯄꯥꯌꯣꯡ ꯑꯗꯨꯁꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ. ꯃꯆꯥ ꯊꯧꯖꯥꯜꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯌꯣꯡ ꯑꯗꯨꯁꯨ ꯀꯞꯆꯔꯤ. ꯃꯇꯥꯡꯗꯨ ꯌꯥꯝ ꯆꯥꯅ ꯅꯤꯡꯊꯧ ꯁꯂꯥꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯃꯄꯥꯌꯣꯡ ꯑꯗꯨꯕꯨ ꯎꯖꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯧꯖꯔꯛꯏ. ꯏꯄꯥ. ꯌꯣꯡ ꯑꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯁꯂꯥꯏ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯄꯤꯂꯨ ꯑꯅꯤꯗ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯁꯂꯥꯏ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ, ꯏꯄꯥ, ꯏꯄꯥꯅ ꯀꯟꯕꯤꯈꯤꯕ ꯑꯩ ꯅꯪꯒꯤ ꯅꯆꯥ ꯁꯂꯥꯏꯗꯨꯅꯤ ꯏꯄꯥ. ꯁꯂꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯄꯥꯌꯣꯡ ꯑꯗꯨꯁꯨ ꯀꯞꯂꯛꯂꯤ. ꯃꯄꯥꯌꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯂꯥꯏ ꯌꯣꯡ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯤ. ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯎꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯗꯨꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ. ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯃꯈꯣꯏ ꯌꯦꯡꯅꯗꯨꯅ ꯂꯩꯅꯔꯤ. ꯁꯂꯥꯏ ꯑꯃꯗꯤ ꯊꯧꯖꯥꯜꯅ ꯍꯥꯏꯖꯕꯗꯒꯤ ꯃꯄꯥꯌꯣꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯂꯤ. ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁꯂꯥꯏꯅꯁꯨ ꯃꯄꯥꯌꯣꯡ ꯑꯁꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ, ꯂꯨꯝꯅ ꯂꯧꯔꯝꯃꯤ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠ ꯄꯨꯝꯕ ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯂꯩꯕꯥꯛ ꯀꯔꯝꯅ ꯉꯥꯛꯀꯅꯤ, ꯈꯨꯟꯖꯥ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯖꯥꯜ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯕ ꯃꯇꯨꯡ ꯊꯧꯖꯥꯜꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯗ ꯑꯏꯕ ꯂꯝꯖꯤꯡ ꯊꯣꯛꯅ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯌꯣꯡꯁꯤ ꯑꯩꯒꯤꯗꯤ ꯏꯄꯥꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯏꯕꯅ ꯃꯔꯤꯛ ꯆꯨꯝꯅ ꯏꯕꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯊꯝꯖꯔꯒ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫